mayambu ahana maktada panthol lamna ikok non na taram okjari matam khara lep pakitungda ekhoina ngasi amuk miyam gidamak pur kalakshari ekhoina thajarambu warida Mingthol amana manga subatangka ngasi gi manga subatangka asidana wari sina karibo oidiba kadi haidiba habado mayam punamangna wari sitaraga amuk khangunarasi hojik tabirasi Mingthol amana manga subatangka mamangi tangkaki wari kharadang nisingjarabada jotingi mamanaba premna jotindi nupi amata koide habadu khangbadagi mana hana tuition tawbiramba yumma mata mahangna roji ko bi nupi male aduga nuksina na bohano khangna na bohano habadagi jotin roji gi yumda angang tuition tawbu chakki asumna roji amdi jotin masa khangna rakki ko na thangdadi makhoi animak thamoi masa khangna ba habado oirakki roji nasu jotin bu nusirakki aduga jotin nasu roji bu yamna ngaujai nongmadi mamanaba amana jotinda roji gi maramda wa khudimak loin harakpadagi jotin wakhan yam nungaramde mamanabduna haidibadi roji gi mamase atop nupisinga manadabane nupa phaba yamna pamane aduga amuksu lokthokpa jathokpase yamna haibin harakpadagi jotin wakhan khara nungaramde adubu mamanaba premna phajana haibadagi jotin gi nuksibasidi phongdolage habigi mongda roji da magi nuksibase phongdokki asumna makhoi ani khangnaba nuksinaba haibado oirakle matam kharagi tungdadi roji amadi jotin nuksinai mari lene habigi pau tarakpadagi roji gi mamana roji bu ngangba chaiba kiyam horakki roji kari tawgani kari hana khumgani mamana ngangu matamda mahaksu wamani di khumle matam aduda mamana roji bu yamathina ngalamme imana pamdrabdi pamde imana yadrabdi loirabane imung asida aina pamdaba aina yadaba thaba amata phawba tawbi yaroy nangi na babungsu chap manai aina yadrabdi loirabane aduga karigumba aina haibasida nangni yadaba tarabadi nanga nuksinariba nupado matungdagidi akhoi da nganglak takpa lakpa yaroy aina haidabase masin loirabdi khango matungdadi aina pamdaba thabak nang tawbi yaroy asumna akanba wa khara mamana magi machanupi rojida ngalamme mamana ngangbadagi roji mathayam sarame adubu mamana phana nganglbasu chaidabasu jotindadi ngangliba chaidiba dugi maramda karimata haikide tamchu tamkide hanagi matawgum nungtin mit khudingi jotin anganglar takpalae adubu rojidi mana angang tusin tawba lakka matamda mamana imungdagisu thogande hanadi mana tuition tawba laliba matam ado mamasu mapasu yumda amata leiba natte adubu handakna roji gi pau kya matarakpadagi mamana roji bu question sena bharakki jotindi karimta khangdabana icham chamna roji bu kaure matam aduda mamana joting marak chanalaga asumna hai bharakki ibungo angang larik takpada angang se larik hainaba phajana takpiyo irang tawraga takano nangna hainingba leirabasu nangna kainama panabasu ima leiri imada hairo ichanupise nangna kawgano hadak mahak thaba khara chinbane aina mabasu kaya thogandabane aduga nakhoi ani pangna wari sanagano wari sanabasu imana pamde imana pambadi nangna igi chasibu larik phajana hayenba phajana takpibado imana pame imana asumna hay haidunasu nang aibu sawgano wahaido harakpada jotin tasenama ikairame amuka tadaba adumna harakani habasu thajadaba wahaine jotin karimata khumdana ngihaktan dimahak tumina lerame mamaduna amukasu makatana haire aigi chanupise inkhalakpagi mangaw khala thibane langjabane adubu mana phana langi phana ngaujai hadunasu magidamak mama ai leire aina mabudi kumna senagane mabu aina afaba nupa amadasu soidana pinaba honagane wahaise haramlaga mama imungda paraprap changki jotindi mamana haidba wahayeda khara kharadi gyan taba ngamle mahak amuke hen ikarame aduga mana larik taliba rojigi mapa nupa dudi karimata khangmnate mad angangne
Larik takpa loiraga yumda halakka matamda Rojina Jotingi numberda phone torake. Jotin phone pakhalle. Phone pakhatpagadi Rojina asumna harakki. Ekhoi imana nangi gi maramda loina khangkhre. Khangde aingonda ngang ba cheiba kaya ma tawe. Ngasai tu sel lakpada ekhoi mana ngang bado nang chawningmra. Jotin Rojigi watu tarba matungda mahangna amuk tamna khumme. Chawningde noi mana pamdabagibu aina kari haidoino ado kari haige atopa wa kaya ma haibra. Rojina khumme ai hoji imana phone chu pahendabane aina lona pairibane khangde mokhoina tawriba thabakse ayana pamde akhoi imase yam phatte ayam pende harisini. Jotin makhata na hangle ado noi mana yadribadubu kari maramgino aisu khangena. Rojina hare akhoi imadi thabak tawba nupa pame thabak tawba paisa paiba nupane akhoi mana khallibase aduna nang thabak tawna honauba. Jotin khumme o thabak tawdrabadi nang ai lamnarani nang ai kaina ni sira. Rojina ma haire adugi wanatte nana kariguma thabak tawba tarabadi akhoi imase yamna haraugani yasu yagani. Jotin haire adudi karigumba aina thabak tawkidaba tarabadi nang aidi adum kainaba tabanine. Rojina haire khangde ai karimta khangde ado aina hairiba sitadi ngamnaba honabiyoba thaba ma tawnaba nang kana honauba. Jotin khumme thaba haibasibu tawningi haraga hektamu tawba yabrane aina phanna kana honarabasu aigi laiba katamnundaba tarabadi adusu arembane. Roji noi man hairiba wado nangbu kari khanbano aingonda fajana hayo nang ai nusinaba nang ai khangnabadi matam yamna kuide adubu aidi nupi mata koirakpa natte aina koiriba aina khanjariba chesu nang khaktane. Rojina haire ado nang thabak tawnabadi kana honau ko akhoi magi aningbado thangon seba. Jotin khumle nangna adutama hai nangi mawsidi karigumba aina thabak tawdaba tarabadi akhoi banidi soidina kainani asini ai khangle. Rojina haire as nang sarukonoba aina hairibase upai leitabagi haibane khangde ai matha yamna sai ai kok yamna sarabane adu waragana akhoi ni se akhoi magi mangda khangnadaba sasira natragana akhoi ni matam khara tumina lesira hayengwai nangna matik jaraba thabak torba matam doina ingonda pau pharakera ai kanaguma nupa amata phawba handa yengloi matam du phawba aina mungaramgeba. Rojigi wadu tabada Jotin pakhum pidrabasu magi thamonungdadi nungaitaba pedaba khara adum phawe. Jotin khumme hoi phare nangna kari pamliban habado aingona thamoi sena hayo nangna pambado ai adum yarabane. Noi imaba kibadagi nang ningonda hairiba singdo ai kisum saude ai loina yarabane. Nangna matam khara tumina leisa haribasu ai kisum harai nangna pamba kutima ai tawgani. Roji Jotingi wadu taba matamda pakhum piba ngamde ngahaktangi matungdadi mana maktamna khumme adudi akhoi ni se akhoi magi mangdadi khangnadaba sarase aduga phone su akhoi ni toina wadi saragumsi barak toina pau phanase yabra. Jotina tamna khumme yare phare adudi ai phone thambage asumna haraga Jotin wakhanya manungaitana phone thamki. Rojigi mawang matau amadi mana hairiba waising ado Jotin tasenamak pendi pendabane thabak tawdrabadi yum panba yadabra nupi koiba yadabra haibagi wahangama Jotingi masada tamna hangba horakki. Agang tuition tawba chakadabasu mahak talagle hainaraktre khangnaba nuksinabada hauringai asumna nungaitaba pau kaya ama tabada Jotin amuk hena pelamde magi mamanaba prem ku unaraga
Jotinna tholiba thudusing asig maramda wari khutimak loina sarame prem sojikti Jotinna sariba wari singado loina tare wari singdu tabadagi prem nam haire phare adudi nana pamliba nana khalibasina karino nupi koibadabu thabak tawdrabadi yadabrane moi mana hairiba wadudi ekhoise nupi amata koigano nupi amata phangano haibanine ado kari tosige Rojina di nangonda kari harakpage Jotinna kume as khangde adugu nupi dusu angawbini ibani koinaribase kari kamdobuna haiba ai genkan bata tade mamana hairiba wado masu adum yabagum tawe mamana pamdrabadi masu pamde asigi moongne mana hairibase as ai moi angangdo tuition tawba tolage moi mungi misingse ai yamna hinade Rojin engwanda hairiba aise thabak torobadi moi mana siyagane moi mana pamgane thabak tawdri phawbadi akhoi bani matam khara paw phonu de bilasi asine natte thaba haibasibu akhoina tawning haraga hektamuk tawba yabraba asibu udo wada panbraba premna kume nangna hairiba wado aisu yaninge ado angang hoibagi mana pakhatjabagi panghaida haiborumane fajana themnoraga kari kamdobuna haibado wari saraga yengo Jotinna kume ai talle ai maga wari sanabadu talle aina hayengwai kari gumba thabak tawba tarabasu mokhoi mamagi mong mato aduna aise kari oigani habasu tab ngamanatte adugi sarukpudi maga iganu sinabase matam yamna kuidi ai atop nupi emo oina yengmana phagadra khangde premna makhume khangde adudi nangi apamane adubu makhoi mamagi mong mato singa siga haragadi nangna hayeng kari gumba lebak phaduna thabak tawba tarabadi makhoi gi machana pido lawdi lohoningde khoidigi lairaba nupi thamo sengba ama khaktangdi lohonninge aduna hena phagani khalle Jotinna kume adubangni aina khalliba migi laibak haibase hektamak tamanga manate ngasi mak thabak tawde matik chade haduna magi machana pibu koheningde pamde haibasidi khardi hede henmale farase achu chalage ado ai makhoida angang lerta pari chalaroy makhoi mapabung dubudi yamna phai adugo roji su phadi phai pharabasu mamana hairiba wado masu yai mamana pamde mamana chakuna habalambidi masu mamaga tumgilaga adum chatpagum tawe ai magadi amuktangdi fajana wari saraga yenge aduda kari gumba magi wakhalasina mamana pamba lambida chatpa tarabati ai mongoda laptolage asumna Jotin lamadi magi maru prem wari khara sanaramlaga Jotin su magi mam chakre aduga prem su adum lehore numitugi matungdagi Jotin Roji khoida anga tuition tawbasu chakhidre nongmagi asum hoki Roji magi mamana hairibado tasena illabra khangde Jotinna phone tawbasu pangna paraktaba miskol manga tara lere matungda pakhalapa kaya ama adum torae makhoi ani khangnaba yamna kanna kuiba natte adubu mamana mangonda ngangbiba seibiba kaya ama tawbadagi mahak Jotindagi laptholage hana khalabra khangde masidane Jotinna amuk hena pendriba phone pakhalakku matamda Jotinna Rojida fajana harame nangna pamliba nana khaliba singado engonda fajana hayo noi mana nangonda kari kani haibano aigan gori sanaba aigan nga khanabase noi mana hoju phabu yadabra aduga aina tuition laktabagi noi mana di kari haige Roji ahanna matamdadi wafani amalo lamme adubu kona thangda Jotinna namduna ngang badagi Rojina pun haidore akhoi mana pabungda phattaba paw kaya matam sille nanga tuition tawba lakpado lahan nganu suhai asida sunatana hadakti nanga nahan nongbasu phone do wari sarabagi akhoi imana aigi maida tin sitba khajai de kupana thab kaya ma tawe ai kari haigadabno haipam khangde akhoi imase ayamna ki aduna nangna phone dar patarbasu
ai nangi phone pai base tasena ma kire ai kano ma haige nang aina haide basibu yabi gadra jotin na hange kari wana hayo nang na haiba khudi makti ai yagane Rojina amu tamna kumme ai matam kharadi kanagum nupa mata phawba khangnararoi tuminna dumna jarage ekhoi imase ai yamna ki aduna hayeng matam amada ai nungna paw parake ai matam kharadi tuminna sumna jarage jotin nama khumla e nangna ibnu si hali basidi asumna tawnabra phare ekhoi anidi khangnaba kuiba natte nangna haiba khudimak ai yarage ado akhoi ani amuktangdi aroiba oina unasi yabra Rojina khume kadaida unagane unafam leite akhoi lekaigi imana bising yumdu nabasu imana khangane jotin nam khume ado matam amadi nang tharao noi mana yumda leidaba noi mana thokiba matamdo adu da harao ai lake aduga ai nangonda kadigum kharasu hairamge nangna matam khara nupa kuina ba pamde tumina lerega habado ai yarabane asumna jotina phajana harakpadagi rojisu yare numitugi matung nongnu thingi matamda rojiga mamana thaba machakibadagi jotina madi roji mamana bemigi yumda mukhui ni unaki wari kiyam sanaki numituda ahanba oina jotina roji dagi nusi kudo loki roji tasena makapane thing balak pangamdana jamna kabe jotina roji bu theme roji na engonda saubra nungai taba thambra roji ni kume saude adubu nanga tori basidi kharde henmandra aide hojimak yumpan siaroi adubu nang sumna tori banina aide karama legane jotina kume kido bagi yaroi dribano nang nabu yarabati ekhoi ani ngasimak chelabasu kisum kaide aide nangi dabu lepkane nang na haiba kudimak ai yagane Rojina khume nang bu ngawbro hojibu karamna aini yum pandoino jotina khume ado nang ngayo haiba matam orbasu ai ngaige kari gumba kada nang wakal soigano mama na phana ngalabasu mama lai tab matamda nang engonda lona di phone taro uko ai nang la na bangam loi ai nang kai na bangam loi asumna haraga jotin rojibu phajana theme mayamba roibada amukana khurumjari mathanga tangkakta roji amadi jotin lusi kudon pinaki batar basu bukai ani gi pusida kari ahong malaki ba habado mayam punanga minarasi